ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯈꯠꯂꯒ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯆꯣꯡꯕꯒ ꯐꯟꯕꯒ ꯅꯥꯒꯁꯦ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦꯅꯦ ꯑꯩ ꯍꯥꯏ ꯏꯕꯦꯝꯃ ꯌꯥꯏꯐꯕꯤ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯕꯨ ꯈꯤꯇꯪꯗꯤ ꯂꯩꯊꯧ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯕꯨ ꯀꯣꯛꯀꯥꯁꯦ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯋꯥꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯒꯗꯧꯕ ꯅꯪꯒꯤ ꯆꯣꯡ ꯐꯟꯕꯗꯨꯕꯣ ꯑꯁ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯌꯨꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯦꯔꯣꯕꯤꯛ ꯇꯧꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯌꯦꯠꯁꯜꯂꯗꯝꯅꯦꯕ ꯑꯣ ꯃ꯭ꯌꯨꯖꯤꯛꯁꯤ ꯇꯥꯅꯤꯡꯗ꯭ꯔꯒꯅꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯀꯗꯥꯏꯗꯅꯣꯃ ꯂꯩꯕꯤꯔꯨꯔꯣ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯤꯕꯨ ꯃꯥꯅ ꯀꯔꯤꯝꯇ ꯍꯦꯛ ꯀꯤꯗꯕꯅꯦꯕ ꯅꯠꯇꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯕꯤꯒꯦꯗꯤ ꯈꯟꯗꯦꯕ ꯅꯪ ꯈꯪꯉꯤꯗꯅ ꯉꯁꯤ ꯅꯄꯥ ꯋꯥꯀꯤꯡ ꯆꯠꯈꯤꯕꯗꯣ ꯍꯟꯇ ꯍꯜꯂꯛꯈꯤꯁꯅꯨ ꯅꯪ ꯐꯣꯟꯒꯦꯕ ꯅꯪ ꯑꯩꯕꯨ ꯐꯣꯟꯗꯣꯏꯕ ꯁꯣꯏꯔꯣꯏ ꯀꯌꯥꯗꯅꯣꯅꯦ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤ ꯃꯍꯨꯠꯇꯅꯦ ꯏꯃꯥ ꯑꯣꯏꯅ ꯐꯨꯖꯖꯅꯤꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯅꯦ ꯑꯩꯅꯉꯁꯤ ꯁꯥꯎꯔꯛꯇꯅ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔꯒꯗꯣ ꯂꯣꯏ ꯊꯨꯒꯥꯏꯗꯅ ꯇꯣꯛꯆꯅꯤꯀꯣ ꯅꯪ ꯊꯨꯒꯥꯏꯕꯤꯌꯨꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯕꯕꯥꯗ ꯂꯩꯍꯟꯒꯦ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤ나 ꯃꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯍꯦꯛ ꯇꯧꯔꯤꯉꯩ ꯌꯥꯔꯕꯅꯤꯅꯅꯦ ꯑꯩꯒꯥꯁꯦ ꯃꯤ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕꯅꯦꯕ ꯈꯪꯉꯤꯗꯅ ꯉꯁꯤ ꯅꯣꯏꯅ ꯄꯥꯝꯆꯥꯗꯦ ꯈꯪꯉꯦꯕ ꯉꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯌꯨꯛ ꯉꯟꯕꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯌꯧ ꯂꯩꯔꯝꯃꯤꯗꯨꯕꯣ ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯈꯔ ꯋꯥꯔꯛꯄꯤꯌꯣ ꯋꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯅ ꯀꯔꯤ ꯂꯝ ꯍꯦꯜꯂꯝꯃꯒꯦꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯕꯨ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯁꯩꯕꯨ ꯊꯥꯕꯋꯣ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯆꯣꯡꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅꯦ ꯇꯥꯕ ꯌꯦꯡꯕꯒꯅꯦ ꯑꯃꯠꯇ ꯉꯝꯖꯗ꯭ꯔꯦ ꯑꯩ 이씨. ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤꯗꯣ. ꯍꯥꯏ, ꯏꯆꯥꯅꯨꯄꯤꯅ ꯆꯣꯡ ꯐꯂꯤꯗꯨꯗꯤ ꯍꯛꯆꯥꯡ ꯐꯅꯅꯕ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯅꯕ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯕꯅꯤꯅꯦ. ꯃꯥꯅꯦꯕ ꯑꯗꯨꯅꯦꯀꯣ ꯕꯕꯥ. ꯍꯣꯏꯅꯦ. 이스 ꯑꯩꯈꯣꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯦꯗ ꯕꯕꯥ. Health is wealth. ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯦꯛ ꯀꯥꯎꯔ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯏꯆꯥ ꯊꯣꯏꯕꯤ. ꯅꯪꯁꯨ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯗꯤ ꯌꯥꯝ ꯍꯧꯅ ꯂꯥꯎꯅ ꯊꯥꯕꯗꯨꯗꯤ ꯐꯠꯇꯦꯀꯣ. ꯍꯥꯏꯗꯤ ꯑꯀꯣꯏꯕꯗ ꯑꯗꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯔꯥꯡꯕ ꯑꯍꯧꯕ ꯃꯈꯣꯜꯁꯤꯅ ꯑꯀꯥꯏꯕ ꯄꯤꯕꯗꯨꯗꯤ ꯐꯠꯇꯦ ꯍꯥꯏꯕ. ꯑꯗꯨꯅ ꯅꯪꯁꯨ ꯇꯞꯂꯞꯅ ꯊꯥꯔꯒ ꯑꯗꯨꯃꯛ ꯅꯪꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯇꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯈꯔ ꯍꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤ ꯕꯕꯥ. ꯍꯩ, ꯅꯁꯥꯅ ꯇꯣꯝꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨ ꯉꯥꯛꯇ ꯈꯟꯕ ꯌꯥꯄꯣ ꯅꯠꯇꯦꯅꯦ. ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤꯁꯨ ꯈꯔ ꯈꯟꯒꯗꯧꯅꯤ ꯀꯩꯅꯣ. ꯍꯣꯏꯕ. ꯑꯗꯒꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯌꯥꯝ ꯍꯦꯟꯅ ꯑꯔꯥꯡꯕ ꯃꯈꯣꯜꯅ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯕꯗꯒꯤ ꯍꯛꯆꯥꯡꯗ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯛꯏꯅꯤꯀꯣ. ꯍꯣꯏ. ꯍꯥꯏ, ꯀꯩꯗꯧꯔꯦ ꯊꯝꯕꯥꯜ ꯅꯪꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯎꯡꯉ ꯂꯩꯔꯤꯗꯨꯗꯤ? ꯀꯩꯅꯣ ꯅꯪ ꯉꯁꯤ ꯆꯥ ꯑꯝꯇ ꯂꯣꯟꯗ꯭ꯔꯕꯣ? ꯑꯩ ꯆꯥ ꯑꯝꯇ ꯄꯤꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯃꯤ? ꯑꯣ, ꯅꯣꯏꯅ ꯄꯥꯝꯆꯥꯒꯤ ꯋꯥ ꯇꯥꯕꯗꯅꯦ ꯆꯥ ꯄꯨꯊꯣꯔꯛꯀꯅꯤꯒꯥꯁꯦ ꯂꯣꯏ ꯀꯥꯎꯔꯨꯔꯦ. ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯂꯧꯊꯣꯛꯈꯤꯒꯦ. ꯏꯆꯥ ꯊꯣꯏꯕꯤ. ꯕꯕꯥ. ꯅꯪꯁꯨ ꯂꯣꯏꯁꯜꯂꯣꯗꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯕꯕꯥ. ꯑꯗꯣ ꯕꯕꯥ, ꯉꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯀꯗ꯭ꯔꯣ? ꯆꯠꯀꯅꯤ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯀꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯃꯅꯨꯡꯗꯅꯦ ꯂꯝ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ. ꯑꯩꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯕ ꯕꯕꯥ. ꯑꯗꯣ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ. ꯑꯣ, ꯍꯣꯏ, ꯁꯥꯕꯤꯒꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯥꯔꯗꯤ ꯅꯃꯥꯒꯤꯁꯨ ꯌꯥꯎꯅ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯄꯨꯂꯞ ꯁꯥꯕꯤꯍꯧꯔꯒꯦꯅꯦ. ꯍꯣꯏ. ꯆꯥ ꯂꯩꯔꯦ. ꯁꯦ ꯊꯝꯕꯒꯦ. ꯌꯥꯔꯦ. ꯕ꯭ꯔꯦꯗꯀꯤ ꯌꯦꯔꯨꯝꯒꯁꯤꯁꯨ ꯁꯣꯝꯗ ꯂꯩꯔꯦ. ꯏꯃꯥ, ꯑꯩꯒꯤ ꯖꯨꯁꯇꯤ ꯀꯗꯥꯏꯅꯣ? ꯑꯣ, ꯄꯣꯔꯛꯑꯦ. ꯁꯦ ꯅꯪꯒꯤꯅ ꯁꯣꯝꯗ ꯂꯩꯔꯦ. ꯉꯥꯏꯈꯣ, ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯣꯏꯅ ꯄꯥꯝꯆꯥꯅ ꯄꯨꯂꯞ ꯁꯥꯎꯔꯁꯤꯒꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯣꯏ ꯃꯥ, ꯑꯩꯈꯣꯏ ꯄꯨꯂꯞꯅꯦ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯔꯨꯅꯕꯅꯦ ꯄꯥꯁꯄꯣꯔꯠ ꯁꯥꯔꯁꯤ ꯍꯥꯏꯕꯅꯤꯗ. ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯌꯥꯏꯅ. ꯃꯥꯂꯦꯝꯁꯤꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯈꯜꯂꯒ ꯆꯠꯂꯨꯁꯤ, ꯌꯦꯡꯉꯨꯁꯤ. ꯍꯣꯏꯗ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯥꯎꯕꯁꯤ ꯈꯔꯗꯤ ꯐꯅꯤꯗꯅ. ꯍꯣꯏ, ꯐꯔꯦ.
Nangi sa sidi ngasi marol ma hek thok ngai hawi he. Hawni. Kana gi phone no ne sida ong tok se lei sida. Hello. Hello. Kana Ihi o kana oi bi rabno. Hello. MERAJAO natro. Ai ne. Khangbidrabo. IBOYAIMA ne. Nangi marup IBOYAIMA. Haima. Maru. Ish. Kuida nangdi nawana pawga tagidaba. Maru. Nangdi London da settle tawduna hek lekhibdagi aikhoi ga si nongda ningsing khidre. Nate kamduri ge nangbo. Adegi isanu pasana to nur kamduri ba. Mama hek lekhidabadagi pikli baisa sana tumbu puraga Oxford University da adum join tawre. Isa sana tumbasu pakhang mapung phare. Miyamna sakhang naraba climate scientist ama oinaba kan honari. Adu isanupi yaifabiga isanupi thambalgadi kamdori ge. Isanupi yaifabidi laisabi phare. Mazo hojik geography da master tawriye. Aduga fashion model thabuksu tawri madi. Phaine. Thambal su thudokpa na ye yaudre da. Yam pharene. Aisu university da professor oina dum leiri. Ado maro. Isanupa du puruga muktangdi nangsu aikogi iramdam pongnapam lumdam sida laudana. Sula bula ro hari bro. Aina ngasi nangonda phone tawrolise. Isanupa puruga yam thuni imphal da laki haige tawbani. Aigi yuming korsu loina yung thokrabanina nangida matam kha leige haige tawbanida. Adudi maro no yam thuna lao. Ai noi bu ngai ramadong ko. Hoine yam pharene. Adudi amuk thamjarage. Fani. Muiba. Hojiki dubu kanano. Yera. Aigi marub London da lekhiba IBOYAIMA duni. Ha. Masanu paga babani aikogi sida laki en hairpanida. Fareda. Baba, uncle gi masanupagi maming dubu SANATOMBA haiba natro? Mani kaidoragi. SANATOMBA. Mapagi mamingna IBOYAIMA. Oxford University da research scholar oina leiba. Haima. Kaino ni sinema tomda murum solisina. Hai, kaidoragi nangbo? Ima, SANATOMBA haibadudi ai khange. Nangdi kamai khangiba? Kuirena aiga magadi Facebook ta khangnaba. Madi aigi friend ni. Adudi pharene yam phare adudi. Hai pungsi ayo grene sa ising du bung to losen bu tawru ne. Thambal di mandabi thambal malmi bi ma thabuk sa batheng grani ne. Ima lao sakhum na sangase ngasi di aisu sak thongba yawbi ge lao. Ngasi di kari numit no. Aigi sana pina sak thongba yawbi ni ka na haidai sibo. Ima nang sima. Papa, aina sahi tara muk surapa adwaidani ko. Akoina London da laireklibase. Papa, ai Manipur yamna saninge. Akoigi sanabisu amata khangdare. Aidi MEITEI lon asisu phasana ngangba hiti. Isan haiba sumi. Kuire aikoini iramdam thadoktuna laklibase. Ngasi no manini sida Imphal da chananaba ipana punamak sinba loirabani. Aigi marup MERAJAO da su hana pau pikhrabani ne. Awoi baro papa. Awoi bani ne. Aidi ngasimak yam thuna saninge papa. Mari mata ima indol isichal punamak singado yamna uringe ba papa. Aikoina mafam masida thabak tawduna settle tawduna leirurabanina pak hek chatpa yadaduna asuk kuibase khanglibani. Handakti papagi sul lip khara sang lawa yarani. Ado nangi research work na kamdauba. Papa, matam kharadi Michael da sinaramba tare. Mana aigi thabak khudima assist tawbanina madugidi karimata akaiba oiroye papa. Experiment khudimaksu mana phajana insinba ngamgani. Adu boirabadi yamna pharene. Adu Malayam sigi hoji active oiriba volcano lisingama sangarum sigi manungda yamna tuina pokhaiganba maigi sing maramda nangna nainagani hari sibu dati nangbu ngamgadoribra. Papa, hotpu honarabadi karigi ngamloidoribano. Good. Ai tomta tawgadaba thabak nate. Malayam sigi tongan ba country singi miyo singane pulap punsilaga team siamdana tijen minagadoribane papa. Hey, aduti yamna phaba thabak ni ne.
adugane papa Prithivigi leronungi tectonic plates singna amaga lengthok linsin tawbadagine earthquake amadi volcanic eruption tholoklibane karamba Prithivigi mafam singda hojik volcanic eruption tholokpa yabage haibadusu thijangadoribane papa volcanic eruption amadi global warming anigi marakta lainariba mari sing asigi maramda suna kharga kupthana thijal haningi papa akhoi team asina madugi maramda su thijangadoribane yam phaine ado papa akhoi ni imphal thoknanaba flight ticket ti kedongi kakpa tare hangchit ki oina kaklasi phare ado nangsu nga potha jaruro ipa su tumnurogi ko good night Hi, hey Bobby. How are you? Fine. Kamdorige? Nungairiye. Nangdi nungairibo. Ibani hadakti pahawso amatta phawnade. Message tharasu nangdi amatta halakte. As, ay handak thabak khara chinna tawbaneba. Ainane nongonda happy news ama haige hadana call tawreini. Kari news no ba? Prap thun hairo. Ay yam taningeba. Odu buro. Akhoi papa ga aigane numit kharani gi imphada lakani. They are built tomorrow ki flight ticket kai. Is no ko ista lakani haibadi ai loina khangina. Ha. Karamai khangi banangdi. Nati karana haino ba. Oh adu bro. Nakhoi gi papa ga akhoi gi baba ga yamna luna tinaba friend ne. Nakhoi papa na akhoi baba da inform tarkhibado. Nakhoi akhoi da leiduni khangbra. Oh. Adudi yamna nungaiba news ne. Ado ye pabi ayamna harawe. Ibani unaba phanglani khanmada ayam nungaiye Bobby aisi yamna nungaina ibani unarani khallubada kaino siangang sibo nungali tarukpasita matomta murum soli sibo ai nangbu nungalam dai sita mangmanga bro ibima yai Bobby koi ma kolama tara bro Mazi hukula mani butoris Sanatomba imana kaureba ngasidi bye thamage Okay goodbye see you soon Sanatomba poche singse thangtharasilo bungo nambu tarabro sene nami pamunya si nangdi onthokna nungaina taxi manuga tumnura bore aidi amanduna tumtharuredana ngarang ahing lepta thabak mayam ama losinamnana na honabaduda suktum tumnaktre aduda phajana tumtharure lao Attention please. All flights taking off from Heathrow Airport are cancelled today. No flights will take off from this airport. Inconveniences to all the passengers are deeply regretted. Kari nune haisibo. Kari maramdagi flight cancel tawdinone. Is otokpanida. Asuk kuina iramdam chapa phangaktrabasida. Amuktang sasaruge tawbasida ayat akaibasi amayekta lakadawni tawrish. Papa flight cancel tawre haisidi ekhoi mu ekhoi ge lefamada hanba tarene. Aduni ne. Aini phala tona yawninglakan sidaba as bet lakwe thawai nungaiti flight cancel tawbasigi maramdo chap chaba madi khangdokisi aduga ne halabasu halasibu All passengers please pay attention. We have come to know that there is a volcanic eruption in Iceland. For the safety of the passengers, we have completely called off all the flight services until further notice. Sorry for the inconveniences. Papa, nung nidi flight paiba yagani haibase thajatre. Aduni ne. Atmosphere si clear oibada matam kharadi changani. Kari di upai leri. Prakriti na pirakpa saithengdagi ekhoina kamna nangthokpa ngambani. Pharese. Aine MERAJAO da phone tawduna amutang pawse khanganki. Makhoina di ekhoi ngasi Delhi da thungraga hayeng Imphal yolagadabani khanduna khaurhangna ngaiduna leirumgadoribani ne. Hoi papa. Pawma khankibnadi pharani. Aduni.
Hello, Maru Merajao. Hello. Ai, IBOYAIMA, noi lagtura bro. Airport laira bro. Airport ta budi laire. Adubu flight cancel tawduna ekoi ngasi laklaroi. Yeah. No nini chontharaga yorpa tare. Karigino flight cancel tawri tudia. Hera, volcanic eruption thoktuna ne. Flight paiba yadaduna cancel tawbani. Oh, no nini leragadi flight service amuk hawraba yai. Hek yabaga ekoi lakani. Imphal da yorakanda maram punamuk phajan tamlage. Thambal khoi Ichanupi hoida su pau si khara tambiyo. Hoi. Ekoi soidna lakani. No munini thengthabagi watane. Oh, parene. Karidi upai leri. Adudi pare thamage ko. Pare. He korohan bai bungo. Nasek nangal na taibang malem pumba bungal hanbiriba. To labi karisu khangjadrabi aina katchariba dhup thaumai. Hai lai khara selat na walaitana laubiyo ko. Aphaba nungai yai phaba pinabiyo ko. Imau, nang kadai lagi ni? Hai, Ima, kay dauragi ni nang bo. Ay sida manggol da dhup thangmai thali niya. Masina ba lai ngaktam khuramba sisu ne mila ma hek tade. Pangkong da kawi. Ima, Sanatomba hoi, Uncle IBOYAIMA hoi do, hauzik Delhi da thunglare ye. Ha. Horen numida waramdi Imphal yorkni hariba. Baba! Onthok pa angang ni da ko masibo. Onthok na su mga hok thikre wani. Matom da po e haidana ne. Mapahagay ka na numit taying magum yingjaba sida ne. Amok toy ba loira ba ne wani masi. Ai, Shatubi. Baba! Kaidoragi ni nang na kuilang ngangi do bo. Adu bro baba, Uncle hoi Delhi yore ye, Imphal da yorkni hai ki tawbani da. Aduli oire nang na dugyam harari dudia. Kaino koina unarudraba maru wa phangani khandana aina haraubadagidi isa thoibina haraubona kharadang khet henba malida. Mina pau hebiraga, babagi imanaba laaga aidi kadobagi haraudeba. Haima, ngakule ima. Torijongazi. Mina nungsidana phagi tawraga chawrijungune masi. Angau wisidi. Moi ba. Sa lairese. Se. Bima, nangi sangom su somda lairese. Ngai khomoi ba. Nahal mai gi sing bokhai haiba mafam dubu kadaidano. Aduga tamo IBOYAIMA hoi gi flight cancel tawri duna kari yoi isano. Iceland haiba mafam dudnida. Baba, London gi airport tuga Iceland gi volcanic eruption tawriba mafam duga kyam naknaragi. Yam naknabadi nate da isa thobi. Saurakna kilometer lising amaga sanipan nipu ni palom di lapnai. Is, adu di yam lapnai na. Ngai ko, mafam duda mai gi sing bokhairaga London dagi India da pairaka doba flight cancel tawri dudi karigino moi ba. Hera, sinida. Maigi sing pokhairakpa matamda leibak manungdagi asaba mahi labha kwa adagi uful waiful na singbak mayam kapthori. Adagi aduda sunatana gas sing maruina sulfur dioxide adagi carbon dioxide ki sangse masi yam wang na atmosphere sida thadori. Hairiba gas sing si yamna lapna sandorotana air pollution thohali. Aduna maram sina passenger sing do madu khudong thiba thoktanaba flight cancel tawrini ko. Baba, Iceland asi Atlantic Ocean da leiba malem gi manung da leiriba island sing gi manung da anishuba khwai gi chawba island ithani ko. Mani Iceland gi tongan mafam sing da ko se saurakna mai gi sing si samaga kunthra rom lei. Samaga kunthra. Aduna masigi manungda hauji yamna active oiribana kunthra rom ni ko. Aduna Iceland gi mafam sing da yamna toina volcanic eruption je tawi. Singai hairade ilepagene atei di horel noigi Uncle IBOYAIMA hoi adagi mai masana pasana to boila akanda noine khaningi singdo loi hangoro ko noi wari ga lairi da moi ba kaino horen tamo hila aga kari bijadoino moi di akhoi gi iramdam gi sinjak singse sada ba kuiramnina khara special oiba mathela moina bijasi hoi adu buraima
Pengba ama thonglase pan ga thangjinga ama irolasi kaino ho adumai tawrasi hoi noi na pina sana thokpa num tawro noi thongdo num hawre nei din sara damni ado usoyu tina hayeng ayu oina pijarasine hoi adu itardi chathubi baba farm da pengba liba chalursi law chalurasi khara thubiro go moiba hoi Sahi kayagi matungda isagi iramdam masida laktuna iramdam gi chai nang chaba phangba sidhi atok na hawkre puning singa sidhi yam nungsiba su phaw tamo chakpudi hawna sari nasan kainom ta hangjage ba kaino ne thamba nangna hangning bo hekta hangu kedorbi malem sida leiriba mai ki sing bol keno singa sigi maram dane tamo sum khara dang khangning ba aduga muksu bol keno singa si pokhairak pa matamda malem sigi aing asa ising nungsit ki phibam da kai ba tholak pa singa du busune khara khangning e tamo Sanatomba Papa noi antina hangli bawang singa sigi pakhundi nang noi na pibana pharani thambal ai khoi Sanatomba si hojik malengi leiba kayagi mioi singa punsillaga volcanism plate tectonic amadi climate change gi maramda yamna kanna thijinbagi thabak chatharibani ante hayune volcano singa si magma haibadi molten rock sogdorakpa rock singa duna sema singni makoidi matam amada hekta pokhairakpa yai haiba volcano singa si pokhairakpada molten rock lava ash aduga hu silaba gas kya sune Pithibi gi laimaida kapthore aduga phatraba gas singa sinane atmosphere da tension ki mai gi singa sidi yam kiningai ri ko aduga ne ante makha taune ngasi dagina sahi lising anirongi mamangda Italy gi Mount Vesuvius haina khangnaba mai gi singa du pokharakpa matamdane asaba lava adagi molten rock asaba utki saruk singa se second amada million ton 1.5 ki sangdane kapthoki is adudi mafam du daleramba mioi kayagi punsisu manglamgani ko Pompai hariba sarduma pungtum tungkribane is aduga muk ing singama samapan ripudra mathoida Philippines ta leiba Mount Pinatubo pokhar ko matamdane 20 million ton sulfur dioxide amadi asab utki saruk singa se atmosphere da kilometer kulno mwana kapkhula ibani maduna ne mioi krage punsibu mangta anki sayol humlom hairba gas singa sina atmosphere asida kupsin duna leiki volcanic eruption na malem ga inga sagi sangda chauna kaiba tholi bani ne akhoi si wari su yam nungai re do Tantha si thambal nang ne ekta sak chari ngai sida nang holu do mu ta ko ta hangjal pa ado maru sak sibo kitang ga hapsar pa yagi yazarani maru yazarani adu di khusai do sengdor si adu ga ne akhoi gi thangdaba ka si asidi sida ngaktang tv yenga ga potharu si maru adu na farani hoi somda la lekalasi hoi adu maru nakhoi su matam khara London da koi foi na chalu sei hoi aidi koirabani tamo Thames Suren mathakta sariba London Bridge tane sen chongduna sananingbado yam koire aidi mun lite kani nangdi Yaifabi natomta pukri mapanda phamli bodubu kari taurino kanage wakhan khalino is kaishu tawdeda kanagi wakhal khalludoino Sanatomba nangsu lao shida phamsi lao ba thabalgi mangal se phajadra yeungne yamna phajaye hes nushibala inam amasu nushina humdana puribasibu kari legi lainam oiriga ba ho thabalgi mangal da sachabi thabalai kaubi leirangi leinamne Yaifabi ibani ngasi asumna thabal mangal asida phamina dana
wari shanaba phangdakani haibasi nang thajabra idea sum noirakani haibase khak khaludeda Facebook ta WhatsApp ta message ta pau khara khara phangna badagi hena adubu ngasidi bani nanga suna thengna base ai yamna nungai ai shu nungai na ai di iramda masida sum laininge amuk hanna London na chaningre adubu handa badi yaroi aina pangthokadaba thabak mayam ama lehori ado nangsu matam khara London da lerusidana nange fashion design gi course tu so ada tamuseba hoi ai shu ada oina tamninge ado imaga baba da hangki ge haibdi mukhui kari pamlibnu haibdo ai amta khangdor khige ba Bima as imani toisne thingi lao ni nagbo pukri mapan tu da kaidori no ho la e lao tumasi lao ko hoi Sanatamba lao imungda sangas lao hoi sangase good night okay good night